ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯦꯝꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯀꯅꯥꯒꯤ ꯅꯍꯥ ꯑꯍꯜ ꯄꯥꯈꯪ ꯍꯅꯨꯕ ꯂꯣꯏꯅ ꯉꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯕꯤ ꯃꯋꯥ ꯌꯥꯝꯅ ꯄꯦꯠꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ, "ꯊꯔꯣ, ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯁꯨ ꯂꯦꯝꯕꯤꯅ ꯌꯥꯔꯣꯏ꯫ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯃꯋꯥ ꯈꯨꯄꯦꯠꯇꯣ? ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯅꯕꯗꯨꯗ ꯆꯪꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯇꯥ ꯊꯣꯡꯕꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯦ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯗꯕꯨ ꯃꯍꯥꯛꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯁꯦ ꯍꯥꯏꯗꯕ ꯌꯥꯔꯤꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯇꯥ ꯑꯅꯤꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯃꯇꯥ ꯑꯅꯤꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ "ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯔꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯁꯤꯗ ꯁꯨꯝ ꯂꯥꯛꯏꯔꯣ?" ꯊꯔꯣꯅ, "ꯆꯥꯛ ꯆꯥꯅꯕꯒꯤ ꯋꯥ ꯈꯟꯅꯁꯤꯅꯅꯦ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯄꯨꯜꯂꯨꯕꯅꯦ꯫ ꯑꯇꯩꯗꯤ ꯀꯩꯕꯨ ꯍꯥꯏꯔꯛꯑꯒꯦ?" ꯇꯣꯝꯕꯤꯅ, "ꯕꯦꯝꯃ, ꯆꯥꯛ ꯆꯥꯅꯕꯒ ꯂꯥꯏꯔꯤ, ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯂꯩꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯂꯦꯝꯕꯤꯗ ꯊꯣꯡꯕꯅ ꯃꯍꯥꯛꯄꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯗꯨ ꯃꯇꯥ ꯑꯅꯤꯗꯨꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯈꯪꯂꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯗꯦ꯫ ꯂꯦꯝꯕꯤꯅ, "ꯅꯠꯇꯦ, ꯅꯣꯏ ꯑꯅꯤꯅ ꯍꯥꯏꯁꯦ ꯊꯣꯡꯕ ꯍꯥꯏꯕ ꯃꯕꯨꯡꯅ ꯏꯉꯝ ꯉꯝꯕ ꯇꯦꯅꯣꯏ ꯃꯥꯟꯕ ꯅꯨꯄꯥꯗꯨꯔꯣ? ꯃꯁꯛꯇꯨꯒ ꯅꯨꯄꯤꯒꯁꯨ ꯀꯣꯏꯅꯤꯡꯂꯤ ꯃꯥꯜꯂꯦ꯫ ꯅꯣꯏ ꯑꯅꯤꯅꯦ ꯃꯇꯨꯡꯗ ꯃꯥꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯧꯗꯣꯔꯛꯀꯅꯨꯀꯣ." ꯊꯔꯣꯅ, "ꯐꯔꯤꯁꯦ, ꯅꯪꯅ ꯍꯩꯅꯗ꯭ꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯔꯣꯏꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯅꯕꯒꯤ ꯋꯥ ꯑꯣꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯃꯇꯥ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ, "ꯂꯦꯝꯕꯤ ꯏꯕꯦꯝꯃ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯗ꯭ꯔꯤꯁꯤꯕꯣ?" "ꯏꯕꯦꯝꯃ, ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯕ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗ꯭ꯔꯤꯌꯦ, ꯑꯗꯨꯒꯤ ꯇꯧꯔꯤꯅꯦ." "ꯌꯥꯝ ꯂꯨꯗꯧꯔꯤ ꯅꯪꯒꯤ ꯋꯥꯁꯤꯗꯤ." "ꯀꯩꯁꯨ ꯂꯨꯔꯣꯏꯗ, ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯑꯃ ꯍꯦꯛ ꯊꯦꯡꯅꯕꯗ ꯂꯦꯝꯕꯤ ꯑꯩꯅ ꯍꯦꯛꯇ ꯐꯥꯔꯗꯕꯅꯤ." ꯇꯣꯝꯕꯤꯅ, "ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯗꯣ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯨꯛ ꯁꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯦꯝꯕꯤꯗ ꯀꯜꯂꯛꯄ ꯂꯩꯁꯥꯕꯤ ꯈꯔꯗꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯔꯣꯅ, "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯂꯦꯝꯕꯤ ꯏꯕꯦꯝꯃ, ꯅꯪ ꯍꯌꯦꯡꯋꯥꯏ ꯅꯋꯥ ꯄꯦꯠꯂꯤꯉꯩꯗꯅꯦ ꯈꯜꯂꯒ ꯀꯣꯏꯖꯣꯝ ꯐꯪꯉꯦꯗꯣ ꯀꯣꯏꯖꯣꯝ ꯑꯃ ꯐꯪꯖꯅꯤ ꯅꯪ, ꯇꯣꯛꯆꯅꯤꯕꯗꯨꯒ꯫ ꯑꯗꯨꯅ ꯅꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯃ ꯀꯣꯛꯈꯠꯍꯧꯔꯣ꯫ ꯑꯩꯈꯣꯏꯗꯤ ꯁꯤꯒꯤ ꯋꯥꯁꯤꯗ ꯂꯩꯔꯦꯀꯣ." "ꯏꯕꯦꯝꯃ ꯍꯣꯏ, ꯑꯩꯒꯤꯗꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨ, ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯈꯣꯏꯒꯤ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯍꯣꯠꯅꯧ." ꯇꯣꯝꯕꯤꯅ, "ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯑꯗꯨꯝ ꯌꯥꯔꯒꯦ ꯍꯥꯏꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡꯁꯤꯅ ꯅꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ, ꯑꯩꯈꯣꯏꯗꯗꯤ ꯑꯃꯠꯇ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯦ ꯍꯥꯏꯕ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯃꯌꯥꯝꯁꯤꯗꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯑꯃꯃꯝ ꯈꯜꯂꯣ, ꯑꯩ ꯌꯥꯅꯕ ꯁꯤꯟꯕꯤꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯆꯥꯛ ꯆꯥꯅꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯦꯝꯕꯤꯗꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ, "ꯏꯇꯥꯎ, ꯑꯥꯗ ꯂꯦꯝꯕꯤ ꯂꯥꯛꯏ." ꯈꯝꯕꯅ, "ꯀꯔꯥꯏꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯈꯝꯕ ꯂꯦꯝꯕꯤ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯁꯨꯞꯅꯒꯤ ꯌꯦꯡꯕ ꯌꯥꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯒꯤ ꯇꯪꯉꯧꯔꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯁꯖꯤ ꯃꯤꯇꯥ ꯉꯝꯖꯕꯤ ꯃꯤꯁꯅꯥꯗꯨ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯄꯨꯛꯅꯤꯡ ꯈꯨꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯨꯗ ꯈꯝꯕ ꯃꯁꯥꯗꯨ ꯐꯥꯊꯖꯕ ꯉꯝꯖꯔꯝꯗꯦ꯫ "ꯏꯇꯥꯎ, ꯉꯁꯤꯗꯤ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ. ꯃꯥꯃꯨꯛ ꯐꯖꯕꯤ ꯅꯨꯄꯤꯗꯤ ꯑꯩ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯑꯩꯈꯣꯏ ꯈꯨꯜꯗ ꯐꯖꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗꯤ ꯃꯥꯒ ꯄꯥꯟꯅꯕꯗ ꯈꯔ ꯅꯣꯛꯀꯅꯤ ꯍꯥꯏꯗꯅ. ꯑꯁꯤ ꯎꯔꯕꯅꯤꯅ ꯅꯪꯅ ꯇꯧꯗꯣꯏꯁꯦ ꯑꯩ ꯈꯪꯉꯦ, ꯑꯩꯈꯣꯏ ꯈꯨꯜꯗꯒꯤ ꯍꯦꯜꯂꯨ ꯌꯥꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯑꯍꯨꯝ ꯃꯔꯤꯗꯨ ꯂꯦꯝꯕꯤꯅ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯄꯥꯈꯪ ꯃꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤꯕꯗꯨ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫
ꯃꯇꯝꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯑꯃꯗꯤ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯗꯨꯅ ꯃꯌꯥ ꯀꯥꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤꯗꯨ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ "ꯅꯌꯥ ꯑꯗꯨ ꯎꯝꯁꯤꯟꯕ ꯀꯥꯎꯔꯦꯅꯦ ꯍꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯃꯆꯥꯗꯨꯒꯤ ꯈꯗꯥꯡꯗꯨ ꯏꯟꯈꯠꯂꯝꯃꯤ꯫ ꯄꯥꯈꯪ ꯃꯆꯥꯗꯨꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯏꯀꯥꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯕꯗꯨ ꯈꯪꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ "ꯌꯥꯔꯦ, ꯅꯣꯏ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯁꯤ ꯌꯦꯡꯁꯤꯟꯈ꯭ꯔ ꯄꯣꯠꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯃꯆꯥꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯇꯩ ꯃꯔꯨꯞ ꯃꯌꯥꯝꯗꯨ ꯅꯣꯛꯂꯒ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ "ꯏꯕꯦꯝꯃ, ꯅꯅꯦ ꯀꯕꯣꯛ ꯂꯩꯅ ꯇꯝꯕꯗ ꯈꯨꯜꯁꯤꯒꯤ ꯏꯅꯥ ꯈꯨꯟꯕ ꯇꯥꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯡꯕꯅ ꯅꯪꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯅꯦ꯫ ꯑꯗꯨꯒ ꯅꯪꯅ ꯇꯦꯅꯣꯏ ꯃꯥꯜꯂꯤ, ꯄꯥꯝꯗꯦ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ?" ꯍꯣꯏ ꯃꯥ, ꯑꯗꯨ ꯀꯩꯗꯧꯔꯒꯦ?" "ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯀꯀꯥꯏꯗꯅ? ꯍꯩ, ꯃꯉꯣꯟꯗ ꯂꯩꯔꯗꯤ ꯅꯪ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯏꯃꯨꯡꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯃꯤꯗꯨꯅ ꯁꯥꯎꯅꯕ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯤꯕ ꯅꯪꯅ ꯇꯧꯔꯤꯕ." "ꯑꯩꯅꯦ ꯃꯗꯨꯒꯤ ꯇꯦꯅꯣꯏꯗꯨꯗ ꯑꯩ ꯂꯩꯕꯒ ꯉꯝꯃꯣꯏꯀꯣ꯫ ꯃꯕꯨꯛꯅꯤ ꯇꯧꯔꯤꯗꯨꯅ ꯀꯣꯝꯄꯥꯛ ꯌꯥꯝ ꯃꯥꯜꯂꯦ꯫ ꯍꯩꯅꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯏꯃꯨꯡꯗ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯥꯒꯤ ꯃꯇꯧꯗꯨꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯀꯔꯝ ꯊꯣꯛꯂꯒꯕ ꯍꯥꯏꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯝꯕꯗꯨ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯦꯝꯕꯤꯕꯨ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯅ ꯇꯛꯂꯝꯃꯤ꯫ "ꯇꯥ ꯊꯣꯝꯕ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯂꯦꯝꯕꯤꯅ ꯅꯪꯒꯤ ꯋꯥ ꯍꯧꯗꯣꯛꯄꯁꯦ ꯁꯨꯛꯌꯥ ꯌꯥꯗꯦ, ꯍꯦꯛꯇ ꯁꯥꯎꯏ꯫ ꯅꯪꯒꯤ ꯅꯃꯤꯡ ꯐꯥꯎꯕ ꯃꯥꯅ ꯄꯟꯕ ꯌꯥꯗꯦ꯫ ꯑꯗꯨꯗꯕꯨ ꯀꯃꯥꯏꯅ ꯌꯥꯅꯕ ꯉꯥꯡꯅꯗꯣꯏꯅꯣ?" "ꯑꯩ ꯈꯪꯗꯦ, ꯅꯪꯅ ꯈꯔ ꯌꯥꯅꯕ ꯉꯥꯡꯅꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯉꯥꯡꯅꯔꯗꯤ ꯍꯟꯗꯛꯀꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗ ꯏꯟꯅꯕ ꯅꯪꯒꯤ ꯅꯨꯄꯤ ꯐꯖꯕ ꯑꯃ ꯑꯩ ꯂꯩꯕꯤꯒꯦꯕ." ꯊꯣꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯔꯣꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯝꯃꯤ꯫ ꯏꯅꯐꯤꯕ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯌꯥꯅꯕ ꯉꯥꯡꯅꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯣꯝꯕꯁꯨ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ "ꯀꯥꯟꯅꯗꯦ, ꯏꯇꯥ ꯂꯦꯝꯕꯤꯁꯦ ꯅꯝꯗꯅ ꯊꯦꯝꯅꯧꯗꯅ ꯇꯧꯔꯒ ꯇꯥ ꯊꯣꯝꯕꯒ ꯈꯪꯅꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯑꯅꯧ ꯑꯄꯦꯠ ꯃꯌꯥꯝ ꯑꯃ ꯊꯦꯝꯗꯨꯅ ꯂꯩꯁꯤꯟꯕ ꯌꯥꯔꯅꯤ." ꯑꯁꯤ ꯈꯟꯅ ꯊꯔꯣꯗꯨ ꯄꯟꯊꯗꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯝꯕꯒꯤ ꯋꯥꯗꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯔꯣꯅ ꯈꯜꯂꯝꯕ ꯑꯗꯨ ꯇꯥꯌꯣꯟꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯊꯔꯣꯗ ꯊꯣꯝꯕꯒꯤ ꯋꯥ ꯍꯧꯗꯣꯔꯛꯄꯒꯤ ꯊꯤꯅ ꯆꯩꯔꯝꯃꯤ꯫ "ꯍꯦꯔꯥ ꯂꯦꯝꯕꯤ, ꯇꯥ ꯊꯣꯡꯕꯅ ꯇꯛꯃꯟꯕꯗꯨꯗ ꯑꯗꯨꯛ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯍꯦꯟꯅ ꯇꯜꯂꯤ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯃꯌꯥꯝꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯔꯦꯅ꯫ ꯅꯪꯅ ꯀꯔꯤ ꯅꯥꯄꯜꯅꯣ ꯏꯕꯦꯝꯃ? ꯂꯥꯏꯊꯣꯛ ꯑꯃꯨꯛꯇ ꯂꯣꯏꯅꯤꯀꯣ." "ꯃꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯒ ꯑꯩꯕꯨ ꯂꯥꯏꯊꯣꯛ ꯑꯃꯨꯛꯇ ꯂꯣꯏꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕꯁꯨ ꯁꯥꯔꯤꯅꯦ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯐꯪꯖꯗ ꯇꯧꯔꯤꯗꯣ ꯈꯪꯉꯤ ꯌꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯈꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯨꯝꯅ ꯋꯥ ꯍꯥꯏꯅꯔꯝꯕꯗꯒꯤ ꯃꯁꯝ ꯐꯣꯏꯅꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯃꯈꯣꯏꯅꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯥꯝꯗꯣꯛꯄꯗꯤ ꯄꯥꯛꯅ ꯉꯝꯂꯝꯗꯦ꯫ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ "ꯑꯁ, ꯃꯣꯏ ꯃꯄꯥꯅ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯃꯤ! ꯅꯆꯥꯅꯨꯄꯤꯁꯦ ꯃꯃꯥꯟꯅꯕꯤꯒꯤ ꯃꯁꯝ ꯐꯣꯏꯅꯔꯤ ꯃꯤ!" ꯂꯦꯝꯕꯤꯒꯤ ꯃꯄꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯄꯥꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯂꯦꯝꯕꯤꯒꯤ ꯃꯄꯥꯗꯨ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯏꯁꯤꯡ ꯄꯨꯟꯅꯃꯛ ꯄꯨꯔꯛꯂꯒ ꯃꯁꯝ ꯐꯣꯏꯅꯔꯤꯕ ꯑꯅꯤꯗꯨꯗ ꯍꯩꯖꯤꯜꯂꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯃꯁꯝ ꯐꯣꯏꯅꯔꯝꯕ ꯑꯅꯤꯗꯨ ꯈꯪꯂꯦꯞ ꯂꯦꯞꯂꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ "ꯕꯦꯝꯃ, ꯊꯔꯣ, ꯅꯐꯤ ꯅꯔꯣꯜꯗꯣ ꯂꯣꯏꯅ ꯆꯣꯠꯂꯤ꯫ ꯏꯃꯨꯡꯗꯅꯦ ꯐꯤ ꯍꯣꯡꯈꯣ, ꯑꯗꯨꯒ ꯍꯜꯂꯣ." "ꯌꯥꯔꯅꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯒꯝ ꯊꯥꯡꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ "ꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯅꯃꯥꯟꯅꯕꯤꯁꯤꯒ ꯅꯁꯝ ꯐꯣꯏꯅꯔꯤꯕꯗꯨꯕꯣ?" "ꯃꯥꯅ ꯑꯩꯕꯨ ꯂꯥꯏꯊꯣꯛ ꯑꯃꯨꯛꯇ ꯂꯣꯏꯅꯤ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯁꯝꯗꯣ ꯇꯥꯞ ꯇꯥꯕ ꯃꯈꯩ ꯐꯣꯏꯗꯠꯂꯤꯗꯣꯃ." ꯂꯦꯝꯕꯤꯒꯤ ꯃꯄꯥꯅ "ꯍꯩ, ꯌꯥꯔꯦ, ꯌꯦꯡꯅꯤꯡꯗꯦꯀꯣ, ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯣ." ꯂꯦꯝꯕꯤ ꯃꯄꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯈꯖꯤꯛ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗ ꯐꯦꯠ ꯍꯥꯏꯗꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ "ꯅꯨꯄꯤ, ꯅꯆꯥꯅꯨꯄꯤꯁꯤ ꯂꯥꯛꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤ꯫ ꯀꯩꯅꯣꯗ, ꯏꯆꯥꯅ ꯁꯣꯏꯔꯨꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯑꯩꯁꯨ ꯃꯉꯥꯏ ꯃꯤꯁꯨ ꯃꯉꯥꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗꯤ ꯁꯥꯎꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯁꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯨꯅ ꯆꯪꯈꯤꯕꯗꯨꯗ ꯂꯦꯝꯕꯤꯒꯤ ꯃꯄꯥꯗꯨ ꯏꯁꯤꯡ ꯄꯨꯟꯗꯨ ꯄꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯔꯣꯗꯨ ꯃꯐꯤ ꯃꯔꯣꯜ ꯏꯆꯣꯠ ꯆꯣꯠꯈꯩ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯔꯣꯒꯤ ꯃꯃꯥꯅ ꯏꯉꯛꯉꯛꯂꯝꯃꯤ꯫ "ꯍꯩ, ꯀꯩꯅꯣ ꯏꯕꯦꯝꯃ, ꯅꯐꯤ ꯅꯔꯣꯜꯒꯥꯗꯨꯅ ꯏꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯍꯜꯂꯛꯂꯤꯕꯗꯨꯕꯣ?
ꯂꯦꯝꯕꯤꯒ ꯁꯝ ꯐꯣꯏꯅꯕꯗ ꯃꯣꯏꯒꯤ ꯏꯄꯜꯗꯨꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯒꯤꯅꯤ ꯑꯗꯨꯒꯤꯅꯤ ꯂꯣꯏꯅ ꯆꯣꯠꯂꯒ ꯍꯜꯂꯛꯏꯁꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯂꯦꯝꯕꯤꯒ ꯁꯝ ꯐꯣꯏꯅꯔꯤꯕ ꯊꯥꯔꯣ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯅ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯂꯛꯄꯗꯨ ꯇꯝꯂꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯔꯒ ꯏꯆꯥꯗꯕꯨ ꯁꯥꯎꯖꯤꯜꯂꯛꯏ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯁꯝꯗꯣ ꯁꯤꯠꯅꯅ ꯐꯣꯏꯗꯠꯂꯝꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯐꯣꯏꯔꯝꯂꯕꯅꯤ ꯑꯩꯒꯤ ꯃꯤꯍꯨꯜꯗꯨ ꯂꯥꯛꯇꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯗꯨ ꯏꯃꯨꯡ ꯆꯪꯂꯒ ꯃꯐꯤ ꯃꯔꯣꯜ ꯆꯣꯠꯂꯤꯕꯗꯨ ꯍꯣꯡꯗꯣꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯦꯝꯕꯤꯒ ꯊꯥꯔꯣꯒꯗꯨ ꯀꯧꯅ ꯉꯥꯡꯅꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯈꯨꯜ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯂꯩꯔꯛ ꯈꯨꯜꯂꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯐꯥꯎꯕ ꯂꯦꯝꯕꯤ ꯂꯨꯝꯕ ꯂꯥꯛꯄ ꯅꯨꯄꯥꯅ ꯋꯥꯏ ꯆꯥꯏꯔꯝꯃꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯀꯅꯥꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤ ꯂꯦꯝꯕꯤ ꯂꯨꯝꯕ ꯂꯥꯛꯄ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯋꯥꯏ ꯆꯥꯏꯔꯦ ꯇꯧꯔꯤꯁꯦ ꯑꯃꯅ ꯃꯈꯨꯝ ꯂꯩ ꯏꯕꯦꯝꯃ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ ꯃꯍꯧꯁꯥꯅꯤ ꯀꯩꯅꯣ ꯅꯈꯣꯏ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯇꯨꯡꯁꯤꯗꯅꯦ ꯀꯅꯥꯒꯤ ꯍꯌꯦꯡꯈꯣꯏ ꯉꯪꯕꯗꯧꯅ ꯉꯥꯡꯂꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯅꯍꯥ ꯑꯍꯨꯝ ꯃꯔꯤꯗꯨ ꯂꯦꯝꯕꯤꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯗꯨ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯉꯥꯅꯨ ꯃꯄꯤꯅ ꯃꯆꯥ ꯆꯦꯟꯕꯗꯧꯅ ꯄꯔꯦꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯂꯦꯝꯕꯤ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦꯔꯣ ꯍꯣꯏ ꯅꯃ ꯚꯦꯃꯥ ꯅꯪꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯖꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯁꯤ ꯈꯨꯜꯁꯤ ꯄꯥꯈꯪ ꯃꯆꯥꯅ ꯋꯥꯏ ꯆꯥꯏꯔꯦꯍꯦ ꯂꯦꯝꯕꯤ ꯃꯧ ꯅꯍꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯗꯨꯁꯨ ꯂꯦꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ ꯃꯗꯨꯕꯨ ꯎꯔꯒ ꯃꯧ ꯅꯍꯥꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨꯗ ꯅꯣꯛꯅꯔꯝꯃꯤ ꯂꯦꯝꯕꯤꯅ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯣꯝꯕꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯝꯃꯤ ꯂꯦꯝꯕꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯋꯥ ꯑꯝꯇ ꯍꯥꯏꯈꯤꯒꯦ ꯇꯥ ꯇꯣꯝꯕ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯊꯪꯅꯕꯗꯒꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯃꯅ ꯅꯪꯁꯦ ꯃꯥꯒ ꯑꯃꯨꯛꯇ ꯁꯛꯈꯪꯅꯕ ꯄꯥꯝꯃꯦꯅ ꯍꯥꯏꯕ ꯇꯥ ꯇꯣꯝꯕ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯛꯄꯤꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯁꯥꯎꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕ ꯂꯦꯝꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯈꯝꯕꯅ ꯏꯇꯥꯎ ꯂꯦꯝꯕꯤꯅ ꯀꯩ ꯍꯥꯏꯔꯝꯒꯦ ꯏꯇꯥꯎ ꯅꯪꯒꯤ ꯋꯥ ꯍꯧꯗꯣꯛꯂꯨꯕꯕꯨ ꯌꯥꯝ ꯊꯤꯅ ꯆꯩꯔꯝꯅ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯝꯕꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯇꯣꯝꯕꯁꯨ ꯈꯪꯂꯝꯃꯤ ꯃꯥꯒꯤ ꯃꯔꯨꯞꯇꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯈꯔ ꯍꯥꯏꯕꯤꯔꯝꯃꯤ ꯈꯝꯕꯁꯨ ꯈꯪꯂꯝꯃꯤ ꯃꯥ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯒꯤ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯁꯤꯡ ꯁꯣꯛꯄ ꯍꯟꯖꯤꯜꯂꯛꯄꯗ ꯂꯦꯝꯕꯤꯗꯨ ꯃꯌꯨꯝꯗ ꯐꯤ ꯀꯥꯝꯂꯒ ꯆꯪꯂꯛꯂꯝꯃꯤ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯈꯤꯗꯥꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯐꯤ ꯀꯥꯝꯂꯒ ꯍꯟꯖꯤꯜꯂꯛꯂꯤꯕꯗꯨꯕꯣ ꯏꯃꯥ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯃꯤꯠꯌꯦꯡ ꯆꯨꯝꯗꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯁꯥꯎꯔꯤꯁꯤ ꯑꯗꯨꯕꯨ ꯃꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯋꯥꯅꯤ ꯂꯦꯝꯕꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯂꯝꯕꯤꯗ ꯇꯣꯝꯕꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯐꯥꯛ ꯅꯧꯊꯣꯔꯛꯂꯝꯃꯤ ꯍꯩ ꯑꯉꯥꯎꯕꯤ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯁꯛꯈꯪꯅꯁꯦ ꯍꯥꯏꯗꯅꯕꯨ ꯍꯨꯏ ꯍꯧꯗꯣꯡꯅ ꯍꯥꯏꯔꯨꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯩꯗꯤ ꯑꯇꯩ ꯀꯔꯤ ꯑꯣꯏꯔꯨꯕꯩ ꯅꯤꯡꯂꯨꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯅꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯃꯃꯥꯒꯤ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯏꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯈꯜꯂꯤꯁꯤꯕꯣ ꯃꯥꯅ ꯍꯦꯟꯅ ꯏꯔꯥꯡ ꯐꯔꯦ ꯇꯧꯔꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯁꯨ ꯏꯃꯨꯡꯗ ꯏꯁꯤꯡ ꯄꯨꯟꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯥꯔꯣꯗꯨ ꯇꯍꯥ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯣ ꯂꯦꯝꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯅ ꯀꯣꯏꯁꯤ ꯇꯥꯗꯕꯖꯥꯠꯅꯣ ꯂꯦꯝꯕꯤ ꯊꯥꯔꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯏꯕꯦꯝꯃ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯇꯥ ꯊꯣꯡꯕꯒ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯄꯥꯈꯪ ꯑꯃꯒ ꯀꯟꯅ ꯐꯨꯅꯍꯧꯔꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯅ ꯏꯕꯦꯝꯃ ꯃꯈꯣꯏꯅꯤꯅ ꯐꯨꯅꯔꯤꯗꯣ ꯅꯪꯒꯤ ꯃꯔꯝꯒꯤꯅꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤꯅꯤ ꯀꯔꯤ ꯑꯩꯒꯤ ꯃꯔꯝꯒꯤꯅꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯊꯥꯔꯣꯁꯨ ꯂꯦꯝꯕꯤꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯂꯦꯝꯕꯤꯅ ꯂꯝꯄꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯤꯕꯗꯨ ꯈꯥꯝꯗꯣꯛꯅꯗꯨꯅ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯈꯤꯔꯝꯃꯤ ꯇꯥ ꯇꯣꯝꯕ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯋꯦ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯇꯣꯝꯕꯅ ꯂꯦꯝꯕꯤ ꯊꯣꯏꯅ ꯀꯟꯅ ꯈꯟꯅꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ 3-4 ꯂꯝꯄꯥꯛꯇ ꯁꯨꯝ ꯐꯝꯂꯤꯉꯩꯗ ꯊꯣꯝꯕꯗꯣ
ꯃꯥꯒꯤ ꯈꯣꯡꯕꯨ ꯑꯅꯤ ꯑꯍꯨꯝꯒ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯇꯥꯎ ꯈꯝꯕꯗ ꯋꯥ ꯀꯟꯕ ꯈꯔ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯅꯤ ꯂꯦꯝꯕꯤ ꯇꯣꯝꯕꯅ ꯑꯗꯨꯝꯅ ꯀꯔꯤꯁꯨ ꯂꯨꯁꯤꯟꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯁꯨ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯌꯨꯝꯗꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯃꯥ ꯅꯆꯥꯅꯨꯄꯤꯒꯤ ꯍꯛꯇꯛꯇ ꯈꯨꯜꯁꯤ ꯋꯥꯊꯣꯛ ꯑꯣꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯃꯣꯏ ꯃꯄꯥꯅ ꯑꯗꯨꯛ ꯋꯥꯈꯜ ꯋꯥꯕꯤꯔꯤꯕꯗꯨꯕꯣ ꯂꯦꯝꯕꯤꯒꯤ ꯃꯄꯥꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯄꯥꯈꯪ ꯃꯆꯥ ꯈꯔ ꯃꯆꯥꯅꯨꯄꯤꯒꯤ ꯍꯛꯇꯛꯀꯤ ꯈꯠꯅ ꯆꯩꯅ ꯇꯧꯕꯗꯨ ꯇꯝꯂꯝꯃꯤ ꯀꯩꯅꯣꯗꯣ ꯃꯣꯏ ꯃꯄꯥ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯏꯆꯥꯅꯨꯄꯤꯅ ꯈꯠꯅꯔꯣ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯄꯥꯎꯖꯦꯜ ꯄꯤꯔꯨꯕꯗꯤ ꯅꯠꯇꯦꯗꯅ ꯃꯗꯨꯗ ꯏꯆꯥꯒꯤ ꯍꯛꯇꯛꯀꯤꯅꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯌꯥꯖꯅꯤꯡꯗꯦꯗ ꯃꯃꯥ ꯏꯆꯥꯅꯨꯄꯤꯅ ꯄꯥꯎꯖꯦꯜ ꯄꯤꯔꯨꯕ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯔꯝꯒꯤꯗꯤ ꯑꯣꯏꯔꯤꯗꯅ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯦ ꯍꯟꯗꯛꯇꯤ ꯃꯄꯥꯜ-ꯏꯄꯥꯜꯁꯦ ꯊꯣꯏꯅ ꯊꯣꯛꯍꯜꯂꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯂꯦꯝꯕꯤꯕꯨ ꯃꯄꯥꯜ-ꯏꯄꯥꯜ ꯊꯣꯛꯄ ꯊꯤꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯣꯝꯕꯒꯤ ꯃꯄꯥ ꯂꯨꯈꯣꯏꯗꯨ ꯂꯦꯝꯕꯤ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯅ ꯂꯦꯝꯕꯤꯕꯨ ꯄꯥꯝꯖꯕꯗꯨ ꯍꯧꯗꯣꯛꯂꯝꯃꯤ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯇꯥꯗ ꯍꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯃꯇꯪ ꯇꯥꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣꯅꯦ ꯂꯨꯈꯣꯏ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯧ ꯍꯥꯏꯕꯗꯨꯕꯨ ꯌꯥꯅꯤꯡꯂꯣꯏꯗꯕꯁꯤ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤꯗ ꯂꯩꯔꯕꯗꯤ ꯃꯈꯨꯠꯇ ꯍꯥꯞꯂꯒ ꯆꯥꯒꯗꯧꯔꯤꯕꯅꯤ ꯂꯦꯝꯕꯤꯅ ꯏꯄꯟ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯇꯦꯅꯣꯏ ꯎꯄꯤ ꯃꯥꯟꯕꯗꯣ ꯑꯩꯅ ꯄꯥꯝꯕꯤꯗꯧ ꯃꯥꯜꯂꯨꯔꯕꯣ ꯂꯨꯈꯣꯏ ꯂꯦꯝꯕꯤꯅ ꯑꯗꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯏꯪꯉ ꯉꯛꯅ ꯂꯦꯝꯕꯤꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ ꯑꯣꯏ ꯃꯁꯤꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯩ ꯋꯥꯅꯤ ꯁꯥꯔꯩ ꯂꯩꯕ ꯃꯥꯜꯂꯤꯅꯦ ꯑꯁꯤ ꯈꯟꯅ ꯂꯨꯈꯣꯏꯗꯨ ꯂꯦꯝꯕꯤꯗ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯂꯦꯝꯕꯤꯕꯨ ꯈꯥꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯏꯃꯥ ꯕꯥꯕꯥ ꯅꯣꯏꯁꯨꯅꯦ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅꯕꯨ ꯑꯣꯛꯄꯤ ꯃꯥꯟꯕꯗꯨꯗꯕꯨ ꯑꯩꯕꯨ ꯂꯩꯅꯕ ꯁꯤꯜꯂꯦꯗꯅ ꯅꯣꯏ ꯆꯣꯞꯆꯅꯤꯀꯣ ꯂꯨꯈꯣꯏꯅ ꯏꯕꯦꯝꯃ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯁꯥꯔꯩ ꯂꯩꯕ ꯃꯥꯜꯂꯤ ꯃꯁꯛ ꯐꯅ ꯐꯖꯔꯁꯨ ꯏꯃꯧ ꯑꯣꯏꯕꯗꯤ ꯉꯝꯂꯣꯏꯕꯣ ꯂꯦꯝꯕꯤꯒꯤ ꯃꯄꯥꯅ ꯀꯔꯤꯅꯣꯗ ꯇꯥꯗ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯏꯆꯥꯅꯨꯄꯤꯕꯨ ꯁꯥꯔꯩ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯈꯩꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯩ ꯅꯈꯣꯏꯒꯤ ꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯒ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯨꯈꯣꯏꯅ ꯆꯦꯟꯈꯤꯕꯗꯨ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯐꯅ ꯀꯟꯅ ꯈꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯈꯣꯏꯗꯨ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯈꯥꯝꯂꯤꯕꯗꯨ ꯇꯥꯗꯕꯤꯗ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯀꯔꯤꯅꯣ ꯃꯤ ꯑꯍꯜꯁꯤꯗ ꯀꯩꯅꯣ ꯅꯈꯣꯏꯅꯤꯅ ꯇꯧꯔꯤꯕꯗꯨꯕꯣ ꯃꯥꯅ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯁꯥꯔꯩ ꯂꯩꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯩ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ ꯍꯥ ꯑꯗꯨꯕꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯕ ꯍꯦꯛꯇ ꯏꯃꯥ ꯃꯇꯨꯡꯗꯗꯤ ꯇꯦꯅꯣꯏ ꯃꯥꯟꯕꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯔꯛꯄ ꯌꯥꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯐꯤ ꯀꯥꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯨꯈꯣꯏꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯂꯦꯝꯕꯤꯕꯨ ꯁꯥꯔꯩ ꯂꯩꯕꯤꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯂꯝꯃꯤ ꯂꯦꯝꯕꯤꯒꯤ ꯃꯄꯥꯅ ꯀꯩꯅꯣ ꯇꯥꯗꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯂꯨꯈꯣꯏꯅ ꯏꯕꯨꯡꯉꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯇꯥꯗꯅ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯁꯥꯔꯩ ꯂꯩꯕꯤꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯁꯟꯗꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯑꯗꯨꯒꯨꯝꯕ ꯍꯅꯨꯊꯪꯗ ꯆꯤꯟ ꯌꯥ ꯀꯦꯟꯕ ꯌꯥꯕ ꯋꯥꯗꯣ ꯑꯩꯅ ꯉꯥꯡꯒꯗꯕ ꯅꯠꯇꯦ ꯀꯣ ꯑꯩꯅ ꯃꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯇꯣꯞꯄ ꯀꯅꯥꯝꯅ ꯍꯥꯏꯔꯝꯕ ꯑꯣꯏꯔꯤꯅꯤ ꯇꯥꯗ ꯅꯠꯇꯅ ꯀꯅꯥꯅ ꯍꯥꯏꯗꯧꯔꯤꯒꯦ ꯅꯆꯥꯅꯨꯄꯥꯗꯣ ꯏꯆꯥꯅꯨꯄꯤꯅ ꯄꯥꯝꯕꯤꯗ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯠ ꯊꯤꯅꯕ ꯁꯤꯟꯕꯤꯔꯤꯕꯁꯤꯕꯣ ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ ꯅꯆꯥꯅꯨꯄꯤ ꯁꯥꯔꯩ ꯂꯩꯕꯤꯗꯨꯗꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯖꯗꯦ ꯏꯆꯥꯅꯨꯄꯥꯒꯤꯗꯤ ꯈꯨꯜꯁꯤꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯍꯥꯏꯅꯔꯕꯅꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯑꯩꯅꯅꯦ ꯄꯥꯅꯕꯒ ꯃꯇꯝꯒ ꯁꯪꯕ ꯅꯠꯇꯦ ꯍꯩ ꯌꯥꯝ ꯊꯨꯅ ꯂꯦꯡꯈ꯭ꯔꯣ ꯇꯥꯗꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯏꯁꯥꯅ ꯈꯪꯅ ꯆꯠꯈꯤꯅꯤꯅꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯄꯥꯗꯨ ꯁꯥꯎꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯈꯨꯜ ꯑꯗꯨ ꯂꯦꯝꯕꯤꯗꯨ ꯁꯥꯔꯩ ꯂꯩ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯔꯨꯕꯗ ꯂꯦꯝꯕꯤꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯥ ꯊꯣꯝꯕ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯂꯦꯝꯕꯤ ꯀꯔꯤ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯀꯩꯒꯤꯅꯣ ꯅꯣꯏ ꯅꯄꯥ ꯅꯆꯥꯅ ꯑꯩꯕꯨ ꯁꯥꯔꯩ ꯂꯩ ꯍꯥꯏꯅ ꯁꯟꯗꯣꯛꯏꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯩꯕꯨ ꯁꯥꯔꯩ ꯂꯩꯕꯤꯅꯤ ꯍꯥꯏꯅ ꯋꯥ ꯂꯥꯎꯅꯔꯦꯅꯦ ꯂꯦꯝꯕꯤ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯁꯟꯗꯣꯛꯈꯤꯕ ꯂꯩꯇꯦ ꯀꯌꯥꯗ ꯇꯧꯁꯤꯟꯅꯔꯤꯅꯣ ꯃꯤꯅ ꯂꯣꯏꯅ ꯍꯥꯏꯔꯛꯂꯕꯅꯤ
ꯅꯪꯅ ꯐꯅ ꯁꯟꯗꯣꯛꯂꯕꯁꯨ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯈꯪꯉꯕ꯭ꯔꯣ ꯁꯛꯇꯥꯁꯤꯒ ꯑꯣꯛꯄꯤ ꯃꯥꯜꯂꯤꯈꯩ ꯀꯤꯅꯣꯏ ꯍꯥꯏꯁꯤꯅꯤ ꯂꯦꯝꯕꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯑꯩꯗꯤ ꯅꯪ ꯂꯧꯅꯤ ꯍꯥꯏꯁꯤꯅꯤ ꯆꯠꯂꯣꯍꯦ ꯅꯍꯥꯞ ꯆꯥꯗꯕ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯗꯨ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯊꯣꯡꯕꯗꯤ ꯃꯐꯝꯗꯨꯗ ꯁꯨꯁꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯔꯣꯗꯨ ꯉꯁꯥꯏꯗꯒꯤ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯂꯦꯝꯕꯤꯅ ꯊꯣꯡꯕꯗ ꯆꯩꯕꯗꯨ ꯇꯥꯔꯝꯃꯤ ꯊꯔꯣꯅ ꯇꯥ ꯊꯣꯝꯕ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗꯨ ꯃꯄꯤꯗꯨ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯐꯠ ꯇꯩꯊꯣꯛꯂꯝꯃꯤ ꯊꯣꯝꯕꯒꯤ ꯃꯇꯧꯗꯨꯗ ꯊꯔꯣꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯅ ꯊꯣꯝꯕꯕꯨ ꯇꯞꯅ ꯊꯦꯝꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯦꯝꯕꯤꯗꯨ ꯁꯥꯔꯩ ꯂꯩꯕꯤꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯄꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯂꯨꯝꯕ ꯂꯥꯛꯂꯝꯕ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯗꯨ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯑꯁꯨꯝ ꯍꯟꯊꯔꯛꯂꯝꯃꯤ ꯂꯦꯝꯕꯤꯅ ꯃꯥꯒꯤ ꯊꯣꯝꯕ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯁꯥꯔꯩ ꯂꯩꯕꯤꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯇꯅ ꯑꯩꯕꯨ ꯂꯨꯝꯕ ꯂꯥꯛꯆꯔꯝꯕ ꯄꯥꯈꯪ ꯃꯌꯥꯝꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯍꯦꯛ ꯂꯥꯛꯇ꯭ꯔꯦꯗꯅ ꯁꯦ ꯇꯣꯝꯕꯤꯅ ꯃꯈꯣꯏ ꯂꯥꯛꯂꯁꯨ ꯂꯥꯛꯇ꯭ꯔꯁꯨ ꯅꯪꯉꯣꯟꯗꯗꯤ ꯆꯞ ꯃꯥꯟꯅꯔꯤꯗꯨꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯂꯥꯛꯂꯦ ꯍꯥꯏꯗꯅ ꯅꯪꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗꯧꯁꯨ ꯅꯠꯇꯕꯗ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅꯒ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯕꯗꯣ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯃꯀꯥ ꯂꯥꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯦ ꯏꯄꯛ ꯐꯛꯆꯤꯟꯕꯗꯧꯅ ꯇꯧꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯟꯗꯛꯇꯤ ꯅꯇꯨꯡꯗ ꯏꯟꯅꯔꯛꯄ ꯑꯃ ꯍꯦꯛꯇ ꯐꯥꯍꯧꯔꯣꯗꯅ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯟꯗꯛꯇꯤ ꯂꯦꯝꯕꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄ ꯅꯨꯄꯥꯗꯨ ꯂꯦꯝꯅ ꯊꯥꯔꯒꯨꯝꯁꯦ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯝꯕꯗꯨ ꯂꯦꯝꯕꯤꯒꯤ ꯋꯥꯈꯜ ꯈꯟꯗꯅꯕ ꯍꯥꯏꯗꯨꯅ ꯋꯥꯡꯂꯩ ꯌꯨ ꯊꯛꯇꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯔꯝꯃꯤ ꯊꯔꯣꯅ ꯇꯥ ꯊꯣꯝꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯊꯣꯝꯕ ꯊꯔꯣꯅ ꯀꯧꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯉꯥꯎꯔꯤ ꯌꯦꯡꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯉꯥꯎꯔꯤ ꯊꯔꯣꯗ ꯀꯧꯔꯛꯂꯝꯃꯤ ꯊꯔꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯇꯥ ꯊꯣꯝꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯅꯪ ꯅꯁꯥꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯏꯃꯥ ꯍꯣꯏ ꯄꯥꯕ ꯍꯣꯏꯒꯤ ꯅꯪ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯕꯣ ꯊꯔꯣ ꯑꯩꯅ ꯌꯨ ꯊꯛꯂꯤꯕꯁꯦ ꯂꯦꯝꯕꯤ ꯅꯤꯡꯁꯤꯡꯗꯅꯕꯅꯤ ꯌꯨꯁꯤ ꯍꯦꯛ ꯊꯛꯄ ꯇꯣꯛꯄꯒ ꯑꯩ ꯂꯦꯝꯕꯤ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯅ ꯌꯨ ꯊꯛꯄ ꯂꯦꯞꯄ ꯌꯥꯗꯦ ꯊꯔꯣ ꯊꯣꯝꯕꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯅ ꯌꯨ ꯊꯛꯄ ꯇꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯊꯔꯣꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯝꯕꯅꯗꯤ ꯇꯥꯕꯤꯔꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯍꯩꯃꯥ ꯊꯔꯣ ꯀꯨꯏꯔꯦꯅꯤ ꯏꯆꯥꯗꯤ ꯎꯈꯤꯗꯕ ꯁꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯏꯃꯥ ꯂꯦꯝꯕꯤꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯕꯅꯤ ꯏꯃꯥ ꯀꯧꯊꯣꯛꯄꯤꯔꯛꯀꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤ ꯀꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯏꯀꯥꯏ ꯀꯥꯟꯅꯗꯅ ꯂꯦꯝꯕꯤꯁꯨ ꯊꯔꯣ ꯂꯥꯛꯏ ꯇꯥꯕꯗ ꯏꯉꯛꯉꯛꯅ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃꯥ ꯊꯔꯣ ꯀꯩꯅꯣ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯒꯦ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯔꯣ ꯇꯞꯅ ꯊꯣꯝꯕꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯇꯝꯂꯝꯃꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯌꯨ ꯊꯛꯇꯅ ꯑꯗꯨꯝ ꯂꯩꯔꯒ ꯅꯪꯅ ꯁꯤꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯕ ꯂꯥꯏꯁꯤꯅ ꯀꯩꯒꯤꯅꯣ ꯂꯦꯝꯕꯤ ꯅꯍꯥꯛꯅ ꯇꯥ ꯊꯣꯝꯕꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯇꯥ ꯊꯣꯝꯕꯗꯣ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯔꯣ ꯑꯩꯗꯤ ꯅꯪꯁꯦ ꯍꯥꯟꯅꯒꯨꯝ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯁꯦ ꯍꯥꯏꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ ꯑꯩꯅꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯅꯪꯅ ꯃꯥꯒꯤ ꯋꯥꯕꯤꯔꯒꯅ ꯅꯪ ꯑꯣꯏꯅ ꯃꯉꯣꯟꯗ ꯂꯩꯔꯣꯗꯅ ꯊꯔꯣ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯊꯔꯣꯅ ꯆꯠꯈꯤꯕꯗꯨ ꯊꯧꯁꯥꯗ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯔꯣꯅ ꯊꯣꯝꯕꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯌꯨ ꯊꯛꯄ ꯇꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯇꯣꯝꯕꯤꯗꯨ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯇꯍꯥ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤ ꯍꯣ ꯂꯦꯝꯕꯤ ꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ ꯂꯦꯛꯀꯧ ꯀꯧꯔꯤꯗꯨꯕꯣ ꯏꯕꯦꯝꯃ ꯋꯥ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤꯅꯦ ꯂꯥꯛꯏꯁꯦ ꯀꯔꯤ ꯋꯥꯅꯣ ꯕꯦꯝꯃ ꯅꯪꯅꯅꯦ ꯇꯥꯔꯒ ꯊꯥꯖꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯊꯔꯣꯅ ꯊꯣꯝꯕꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯗꯨ ꯅꯣꯛꯂꯗꯨꯅ ꯊꯔꯣꯅ ꯃꯥꯒꯤ ꯂꯥꯛꯂꯝꯕꯗꯨ ꯑꯃꯨꯛ ꯇꯝꯂꯝꯃꯤ ꯇꯣꯝꯕꯤꯅ ꯀꯩꯅꯣ ꯃꯥꯕꯨ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯖꯗꯕꯗꯧꯅ ꯀꯩꯅꯣ ꯃꯥꯅ ꯇꯧꯏꯗꯨꯕꯣ ꯑꯗꯨꯅꯦ ꯑꯩꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯔꯣꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯔꯣꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯊꯣꯝꯕꯗꯨ ꯇꯞꯅ ꯌꯨ ꯊꯛꯄꯗꯨ ꯇꯣꯛꯂꯝꯃꯤ
ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯊꯣꯝꯕꯗꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ, ꯏꯕꯨꯡꯉꯣ, ꯏꯆꯥ ꯊꯔꯣꯁꯤ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ꯫ ꯏꯄꯥꯗꯤ ꯃꯥꯁꯤ ꯏꯃꯧꯗꯨꯝ ꯑꯣꯏꯅ ꯑꯣꯏꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯦ꯫ ꯕꯥꯕꯥ, ꯃꯤ ꯑꯉꯥꯡꯗꯨꯗ ꯀꯔꯟ ꯉꯥꯡꯂꯨꯅꯨꯀꯣ꯫ ꯃꯤ ꯏꯆꯝ ꯆꯝꯅ ꯃꯕꯨꯡ ꯃꯆꯜ ꯑꯃ ꯑꯣꯏꯅ ꯂꯣꯏꯅꯕꯁꯤꯗ꯫ ꯍꯣ ꯐꯔꯦ, ꯅꯪꯅꯕꯨ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯦꯝꯕꯤꯗꯤ ꯃꯁꯥꯒꯤ ꯆꯍꯤ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯔꯨꯕꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯃꯤ꯫ ꯀꯩꯅꯣ, ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯅꯣꯡꯃꯇꯕꯨ ꯈꯜꯂꯨꯗꯦ ꯑꯩꯒꯤ ꯆꯍꯤꯁꯦ ꯐꯅ ꯌꯥꯝꯁꯤꯜꯂꯝꯂꯦꯅꯦ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯀꯅꯥꯝꯇ ꯑꯩꯕꯨ ꯂꯨꯝꯕ ꯂꯥꯛꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯈꯟꯅ ꯂꯦꯝꯕꯤꯗꯨ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯗꯨ ꯃꯁꯥꯒꯤ ꯆꯍꯤ ꯃꯇꯥꯡꯗꯨꯒꯤ ꯈꯜꯂꯛꯄꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯏꯕꯦꯝꯃ, ꯍꯟꯗꯛꯇꯤ ꯀꯔꯤ ꯇꯧꯔꯨꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜ ꯈꯔ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯕꯨ ꯂꯨꯝꯕ ꯂꯥꯛꯂꯝꯕ ꯅꯨꯄꯥ ꯄꯥꯈꯪꯁꯤꯡꯗꯣ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯅꯤ? ꯍꯥꯟꯅ ꯂꯥꯛꯂꯝꯕ ꯃꯌꯥꯝꯗꯨꯁꯨ ꯃꯁꯤꯗ ꯅꯪꯅ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯅ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯁꯥꯔꯩ ꯂꯩꯕꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯂꯨꯝꯕ ꯂꯥꯛꯇ꯭ꯔꯦ꯫ ꯏꯕꯦꯝꯃ, ꯅꯪ ꯆꯨꯛ ꯁꯥꯕ ꯁꯣꯏꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯨꯈꯣꯏꯅ ꯇꯛꯃꯟꯕꯗꯒꯤ ꯊꯔꯣꯒ ꯊꯣꯝꯕꯒꯤ ꯂꯨꯍꯣꯡꯕꯗꯨ ꯃꯇꯝ ꯂꯦꯞꯂꯝꯃꯤ꯫ ꯊꯣꯝꯕꯅ, ꯕꯥꯕꯥ, ꯑꯩꯗꯤ ꯂꯨꯍꯣꯡꯕꯁꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ꯫ ꯄꯥꯕꯅ ꯍꯥꯏꯃꯟꯕꯗꯨꯗ ꯑꯩ ꯌꯥꯈꯤꯕꯅꯤ꯫ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯁꯨ ꯕꯥꯕꯥ ꯅꯁꯥꯕꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯍꯩ ꯊꯣꯝꯕ, ꯏꯄꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯍꯟꯒꯅꯨ ꯀꯣ꯫ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯂ ꯂꯧꯕꯗꯨꯗꯒꯤ ꯏꯆꯥ ꯊꯔꯣꯅ ꯀꯟꯕꯤꯔꯕꯅꯤ꯫ ꯃꯥꯁꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯥꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯁꯤꯟꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯊꯣꯝꯕꯗ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯀꯟꯕ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯝꯕꯒ ꯊꯔꯣꯒꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯗꯨ ꯂꯦꯝꯕꯤꯁꯨ ꯇꯥꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ, ꯐꯥꯒꯤꯗꯤ ꯊꯔꯣꯁꯦ ꯇꯥ ꯊꯣꯡꯕꯗ ꯅꯝꯂꯩ ꯍꯦꯛꯇ ꯂꯩꯁꯤꯟꯈꯤꯗꯧꯔꯦꯅꯦ꯫ ꯇꯣꯝꯕꯤꯅ, ꯕꯦꯝꯃ, ꯃꯤꯗꯤ ꯅꯝꯂꯩ ꯂꯩꯁꯤꯟꯒꯦꯔꯥ ꯂꯩꯁꯤꯜꯂꯣꯏꯔꯥ ꯂꯨꯍꯣꯡꯈꯤꯗꯧꯔꯦ꯫ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯐꯪꯗ ꯂꯩꯍꯧꯔꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯗ ꯉꯥꯏꯔꯦ꯫ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ, ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯔꯥꯏꯗꯒꯤ ꯅꯨꯄꯥ ꯐꯪꯅꯤꯒꯦ ꯍꯥ? ꯇꯨꯀꯥ ꯇꯨꯀꯤ ꯊꯤꯔꯤꯉꯩꯗ ꯅꯄꯨꯟꯁꯤꯁꯤꯡꯗꯣ ꯆꯨꯛ ꯁꯥꯔꯒ ꯂꯦꯜꯂꯗꯧꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯔꯤꯕꯤꯗꯨꯕꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯏꯁꯧ ꯂꯥꯡꯂꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯃꯥꯒꯤ ꯏꯁꯧꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯗꯨ ꯀꯨꯏꯅ ꯐꯝꯕ ꯉꯝꯗꯗꯨꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯣꯝꯕ ꯑꯃꯗꯤ ꯊꯔꯣ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯅꯤനി ꯍꯨꯝꯅꯤꯗ ꯉꯥꯏꯔꯀꯥꯟꯗ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯊꯔꯣꯗꯨ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯈꯨꯝꯖꯤꯜꯂꯒ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯃꯥꯁꯨ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯣꯡꯗ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯊꯔꯣ, ꯀꯔꯤꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ? ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯏꯃꯥ, ꯑꯩ ꯂꯦꯝꯕꯤꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ꯫ ꯍꯣꯏ, ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯊꯔꯣꯕꯨ ꯏꯃꯨꯡꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯦꯝꯕꯤꯒꯤ ꯀꯥꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯊꯔꯣ ꯎꯕꯗ ꯉꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯊꯔꯣ, ꯂꯦꯝꯕꯤ, ꯑꯩꯅ ꯐꯝꯗ ꯋꯥ ꯑꯃꯇ ꯍꯧꯗꯣꯛꯆꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯣ꯫ ꯂꯦꯝꯕꯤ, ꯇꯥ ꯊꯣꯡꯕꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯗꯤ ꯅꯪꯅꯤ꯫ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕꯁꯦ ꯄꯥꯝꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯄꯜꯅ ꯇꯛꯃꯟꯕꯗꯨꯗ ꯃꯥꯁꯨ ꯌꯥꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤꯗꯃꯛ ꯈꯜꯂꯒ ꯂꯨꯍꯣꯡꯕꯁꯦ ꯅꯍꯥꯛꯀ ꯑꯣꯏꯅ ꯍꯣꯡꯉꯣ꯫ ꯊꯔꯣ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯃꯗꯨ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯔꯣꯅ ꯀꯞꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯕꯤꯅꯕ ꯀꯟꯅ ꯍꯥꯏꯖꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯣꯝꯕꯒ ꯂꯦꯝꯕꯤꯒ ꯑꯣꯏꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯊꯔꯣꯒ ꯇꯣꯝꯕꯤꯒꯁꯨ ꯊꯣꯝꯕꯒꯤ ꯃꯔꯨꯞ ꯑꯅꯤꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯇꯥ ꯑꯍꯨꯝꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫